Majority Leiriba Bjp na Athubada Leingak ama Semduna lamdam asigi Mahousagi Phivamda Hanjilhallu haina Kakching AC hanna MLA Y Surchandra na phongdorakli Palace compound Leiriba Mahakiyumda Pangthopa Paugi Mipam Amada Wapamase phongdokladuna Mahakna Makhatana Hai State asida political crisis ama Thoglakliba ase Laibakthibani Manipuri Thokliba Chahi ani Suzilaklaba Irang asina maram oiraga Mating Leiba Leingak ama Oikidabani Amadi Micha Miyamgi Punse Ngak Senba Ngamkidabani Manipuri Governor Ajay Kumar Bhala asiso Hana Home Secretary Oirambana State asida Thokliba Wathok ase Listenaba Soidana Hotnarakani Amadi Chief Secretary PK Singh su matamamada DC oiduna leiramba yamna mating leiba officer amane mating leiba luchingba ani asina handak achouba khongthang khara paikhalakliba ase thaganingai ni nakalamaromda khulngakliba nahasing ase Government of India natraga state lenga ki mayokta lan hongnaba thorakiba nate hainasu mahana makhatana phongdokhi law bise phajana chalai gedoni law bise अब समूह दन चलाई गुम तो वा समूह दन चलाई दगुम तो वा समूह दन फ्री था वा मसी तो तना ऐडी इक्वली ऐडी सरकार पांडगी कनोसी सिम्टम्स उनके दोने ले न सी कोई आशा तो सी ऐडी बीजेपी एब्सोल्यूट मेजॉरिटी दलेवा करीगी बीजेपी ने सरकार से मंगमोय दोरिनोबा अनसी मोय मैम फजन चुंगसिन नरगा दिल्ली बीजेपी की लीडर सिंह ने सो हेक्टर लोइन यानबर लेपोते कंसेंसस गाइसे हानसु कैसु कंसेंसस लेपोते को अदु मैम हैबे तार मतुंग द सिम खल्लेरगा इफेक्टिव ओबे गवर्नमेंट म याम सोना पॉपुलर गवर्नमेंट म कोइरपो इसनु अकोइ मैम इसोर द कुरुमसी तगुदर लाकदर ब गवर्नमेंट नसु सरकार से सरकार म लैबगी याम इफेक्टिव गवर्नमेंट म लेरपसु कोइ मैम लाई कुरुमसेबा